ꯃꯈꯣꯏꯅ ꯁꯨꯝ ꯃꯨꯛꯅꯗ ꯁꯨꯝ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯁꯨꯝ ꯋꯥꯍꯟꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯕ ꯑꯗ ꯃꯣꯏ ꯁꯥꯏ ꯁꯨꯝ ꯇꯧꯗꯦ ꯀꯌꯥ ꯀꯨꯏꯅ ꯃꯈꯣꯏ ꯃꯨꯛꯈꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯁꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯛꯁꯁꯤ ꯃꯁꯤ ꯌꯥꯝꯅ ꯑꯣꯔꯊꯣꯗꯣꯛꯁ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯃꯁꯤ ꯌꯥꯝ ꯇꯧꯍꯜꯂꯣꯏꯗꯕꯅꯦ ꯑꯗꯨ ꯃꯈꯣꯏꯅ ꯁꯨꯝ ꯃꯨꯛꯈꯥꯏ ꯂꯩꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯄꯣꯠꯀꯤ ꯃꯃꯜꯅ ꯉꯁꯤ ꯆꯤꯡ ꯋꯥꯡꯉꯦꯀꯣ ꯒꯧꯍꯥꯇꯤꯗ ꯂꯨꯄꯥ ꯅꯤꯐꯨ ꯄꯤꯕ ꯑꯩꯈꯣꯏ ꯀꯨꯟꯊ꯭ꯔꯥ ꯄꯤꯕ ꯃꯔꯣꯏ ꯇꯤꯜꯍꯧꯁꯤꯗ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥꯗ ꯆꯥꯔꯕꯅꯦ ꯑꯂꯨꯁꯦ ꯍꯧꯖꯤꯛ ꯍꯣꯡꯉꯦ ꯍꯥꯏꯁꯦ ꯍꯥꯟꯅ 80-90 ꯌꯧꯔꯕꯅꯦ ꯍꯧꯖꯤꯛ ꯀꯨꯟꯊ꯭ꯔꯥꯗ ꯅꯤꯐꯨꯗ ꯐꯪꯕꯁꯨ ꯇꯥꯡꯉꯤꯕꯅꯦꯕ ꯁꯥꯏꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯤ ꯍꯦꯛꯇ ꯃꯩ ꯍꯧꯒꯩ ꯑꯩꯈꯣꯏ ꯍꯦꯛꯇ ꯃꯅꯨꯡꯗ ꯂꯧꯕꯗ ꯋꯥꯍꯜꯂꯦꯕꯀꯣ ꯍꯦꯟ ꯇꯨ ꯃꯥꯎꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏ ꯀꯣꯂꯔ ꯖꯣꯕꯇꯤ ꯈꯔꯗꯅꯤ ꯑꯌꯥꯝꯕꯅ ꯍꯦꯟ ꯇꯨ ꯃꯥꯎꯠ ꯉꯥꯛꯇꯅꯤ ꯈꯨꯠꯅ ꯁꯨꯔꯒ ꯇꯥꯔ ꯆꯥꯖꯕ ꯉꯥꯛꯇꯅꯦꯕ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂ ꯆꯥꯕ ꯔꯤꯛꯁꯣ ꯄꯨꯂꯔ ꯑꯣꯏꯔ ꯆꯥꯕ ꯁꯨꯕ ꯅꯣꯝꯕ ꯉꯥꯛꯇꯅꯤ ꯑꯗꯩ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯁꯤꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯊꯥꯕꯗ ꯍꯦꯛꯇ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯈꯩ ꯋꯥꯔꯦ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯦ ꯃꯁꯤꯁꯨ ꯈꯤꯇꯪ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯨꯛꯈꯥꯏꯅ ꯂꯩꯔꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯅꯣꯡꯃ ꯍꯦꯟꯅ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠ ꯂꯥꯎꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯂꯧꯈ꯭ꯔꯦꯕ ꯃꯁꯤ ꯊꯣꯛꯍꯟꯗꯕ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯁꯨ ꯇꯥꯏꯁꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯟꯖꯩꯀꯣ ꯁꯤꯗ ꯊꯝꯖꯒꯦ ꯃꯈꯣꯏꯒꯤ MLA 10 ꯆꯞ ꯃꯥꯟꯅꯅ ꯃꯣꯏ ꯁ꯭ꯇꯦꯟ ꯑꯃꯗ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯣꯏ ꯈꯔꯁꯤꯁꯨ BJPꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯨ ꯃꯈꯣꯏꯁꯨ ꯁ꯭ꯇꯦꯟ ꯕꯥꯏ ꯑꯃꯗ ꯂꯦꯞꯄꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯤꯔꯣꯟ ꯇꯧꯅꯗꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯑꯩꯈꯣꯏ ꯆꯤꯟ ꯀꯥꯡꯖꯩ ꯇꯧꯗꯣꯏ ꯃꯍꯨꯠꯇ ꯃꯈꯣꯏꯁꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯥꯡ ꯍꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯣꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯑꯅꯦꯝꯕ ꯔꯥꯖꯅꯤꯇꯤꯒꯤꯗ ꯇꯧꯔꯒ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯋꯥꯍꯟꯕꯁꯤ ꯐꯠꯇꯦ ꯍꯧꯖꯤꯛ ꯆꯍꯤ ꯑꯅꯤ ꯐꯥꯔꯛꯇ꯭ꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯦ ꯃꯈꯣꯏꯅ ꯉꯁꯤ ꯆꯥꯎꯔꯤꯕ ꯀꯣꯜꯂꯤꯕ ꯑꯗꯒꯤ ꯒꯥꯔꯗ ꯇꯧꯅ ꯆꯠꯂꯤꯕ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦ ꯃꯤꯆꯝ ꯑꯣꯏꯒꯗꯕ ꯑꯗꯨꯅ ꯃꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯃꯤꯆꯝꯗ ꯀꯣꯟꯐꯤꯗꯦꯟꯁ ꯊꯝꯒꯗꯕꯅꯤ ꯚꯣꯏꯁ ꯑꯣꯐ ꯄꯤꯄꯜ ꯏꯁ ꯚꯣꯏꯁ ꯑꯣꯐ ꯒꯣꯗ ꯄ꯭ꯔꯖꯥꯅ ꯌꯥꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯌꯥꯗ ꯇꯥꯔꯗꯤ ꯃꯈꯣꯏꯁꯦ ꯑꯃꯅ ꯃꯈꯣꯏ ꯆꯥꯎꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯇꯕ ꯌꯥꯏ ꯑꯗꯣ ꯃꯈꯣꯏ ꯈꯟꯒꯗꯕꯅꯤ ꯃꯈꯣꯏ ꯄ꯭ꯔꯖꯥꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ 하이ली ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯊꯥꯒꯠꯄꯅꯤ ꯃꯈꯣꯏꯅ ꯃꯁꯤꯗ ꯄ꯭ꯔꯖꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯇꯥꯔꯗꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯇꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯁꯤꯟꯁꯤꯌꯔ ꯑꯣꯏꯅ ꯌꯥꯝ ꯁꯦꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀ ꯂꯣꯏꯅ ꯃꯔꯩꯕꯥꯛ ꯑꯩꯈꯣꯏ ꯃꯐꯨꯔꯨꯞ ꯏꯔꯩꯆꯥꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅ ꯃꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝ ꯈꯔꯁꯤꯗꯤ ꯃꯈꯣꯏ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯀꯣ ꯍꯥꯏ ꯗꯦꯗꯤꯀꯦꯁꯟꯒ ꯂꯣꯏꯅ प्रजासिंगीदमक्ता मियामगीदमक्ता थबकसे पुक्सेन सेंगना विथ हाई सिंसिरिटीदा तौबियो हैना इ थमजगे यामसे ओजा हौजी खोगी मणिपुरदा थोकलिबा इरांग असिदा खोगी कनोना इंडियन आर्मी की चीफ जनरल असम राइफल की जनरल विकास लखेरा अमदी खोगी इंडियन आर्मी की चीफ जनरल उपेंद्र त्रिवेदी ना खोगी ngarang khanna khiba amadi manipur gi governor da yamna marik chumba paudam kaya amatam ki ado haje manipur da thokliba irang ase khogi mapan dagi lakba myanmar dagi khogi militant mapan ni khogi irang dagi impact ni haiba ko safu na haiba chu mana phajana paudam gre ado lona haje myanmar government da khogi military junda ga khogi mogi democratic पार्टी का कोई लंगाक सेम मतम दा कोई मिलिट्री गवर्नमेंट ना इनटू रकांदा मखोइबु कनो दा मिलिट्री शासन दा लेखिबदगी कोई डेमोक्रेटिक कोई कनो प्रोटेस्टर्स सिंगा कोई अलायंस कनो गा म्यांमार की मरक्ता डेमो प्रजागा मदि मिलिट्रीज गा यानदबै मरक्ता लाखबो इन्फ्लुएंस तुना इंपैक्ट तुना कोई मणिपुर दा सुंगसी लाइबा सैथेंग हाबजु थमजगे अदुगा हौजे इंडियन आर्मी ना मतम चाना हजिक तमना मफम खरदा इरान थोकलबसु थोकप लेरबसु हजिक मफम अतोप मफम अतैदा सुम खजिक लाक्सन बदगी हजिक इरान असे खरक फगलए अदुगा फरकपसु ओइगने हजिक खोगी गवर्नर एके भाला से यामना मतिक मगुल लेबा अदुगुंबा खोई सेंट्रल की यूनियन होम मिनिस्ट्री दा ओरमबा अदुगुंबा मिसकनि महाकना ngasi मणिपुर दा गवर्नर होना लाखिब नुमितगी ngasi अखोगी इम्फाल ईस्ट की सरुक तसु ngahak leituna kadangban santi khongbal
ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯔꯥꯡ ꯊꯣꯛꯄꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯐꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤꯗ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯥꯏꯀꯩꯗ ꯑꯗꯒꯤ ꯀꯗꯥꯡꯕꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯁ꯭ꯋꯥꯏꯗꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡꯗꯣꯟꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯁꯤ ꯑꯀꯟꯕ ꯋꯥꯔ ꯄꯣꯏꯟ ꯔꯦꯗ ꯖꯣꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯣꯚꯔꯅꯔꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯒꯣꯚꯔꯅꯔꯁꯤꯒꯤ ꯃꯥꯒꯤ ꯄꯥꯋꯔ ꯑꯦꯟ ꯐꯪꯁꯟꯁ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯗꯩ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯣꯇꯨꯒꯤ ꯃꯤꯁꯤꯡ ꯑꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯆꯤꯞꯁꯤꯡ ꯎꯅꯔꯀꯥꯟꯗ ꯃꯍꯥꯛꯅ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯁꯤꯡꯗ ꯂꯩꯕꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯣꯏꯒꯤ ꯄꯦꯟꯗꯕ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯔꯤ ꯄꯥꯝꯃꯤ what are the willingness aims and object ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯔꯤꯐ꯭ꯌꯨꯖꯤꯗ ꯂꯩꯕ ꯑꯗꯒꯤ ꯆꯤꯡꯃꯤꯁꯤꯡꯁꯦ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯥ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯒ ꯄꯨꯛꯅꯤꯡꯁꯦ ꯐꯥꯎꯅꯔꯀꯥꯟꯗ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯄꯦꯟꯗꯕ ꯀꯌꯥꯗꯣ ꯃꯍꯥꯛꯅ ꯇꯥꯔꯝꯂꯀꯥꯟꯗ ꯇꯧꯕ ꯌꯥꯕ ꯇꯧꯒꯅꯦꯅ ꯊꯥꯖꯕ ꯀꯌꯥ ꯀꯣꯟꯐꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯀꯥꯟꯗ ꯏꯪꯊꯍꯜꯂꯝꯃꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯕꯨꯙꯧ ꯆꯤꯡꯂꯨ ꯊꯥꯡꯖꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯒꯦꯁ ꯍꯥꯎꯁꯇ ꯂꯩꯕ ꯃꯣꯏꯔꯥꯡꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝꯁꯤꯡ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤꯗꯁꯨ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯦꯕ ꯌꯥꯝ ꯊꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯣꯔꯛꯀꯅꯤ ꯅꯈꯣꯏ ꯋꯥꯒꯅꯨ ꯀꯤꯒꯅꯨ ꯍꯥꯏꯕ ꯃꯥꯒꯤ ꯐꯖ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯥꯛꯑꯒ ꯉꯁꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯒꯣꯚꯔꯅꯔꯗ ꯂꯥꯛꯑꯒ ꯃꯤꯆꯝ ꯀꯌꯥ ꯑꯃꯁꯨ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯑꯗꯒꯤ ꯁꯪꯁꯊꯥꯟ ꯀꯌꯥ ꯑꯃ ꯎꯅꯕ ꯂꯥꯛꯏ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯥꯅ ꯃꯣꯔꯦꯗ ꯆꯠꯂꯨꯏ ꯃꯣꯔꯦꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯒꯦꯠ ꯅꯝꯕꯔ 2 ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁ ꯒꯦꯠ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯅꯝꯕꯔ 2 ꯍꯥꯡꯉꯀꯥꯟꯗ ꯂꯂꯣꯟ ꯏꯇꯤꯛꯇ ꯃꯈꯥ ꯆꯠꯊꯍꯟꯒꯅꯤ ꯑꯗꯒꯤ ꯏꯔꯥꯡ ꯄꯣꯔꯥꯡ ꯊꯣꯛꯍꯜꯂꯣꯏꯒ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯁꯅꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯝꯄꯥꯛꯇ ꯃꯣꯔꯦꯗ ꯈꯨꯟꯗꯥꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗꯒꯤ ꯂꯥꯛꯏꯕ ꯃꯩꯇꯩ 10,000 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯅ ꯃꯈꯣꯏꯕꯨ ꯈꯨꯟꯗꯥꯍꯜꯂꯀꯥꯟꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯁꯨ ꯃꯈꯣꯏꯕꯨꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯍꯟꯕ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯩꯀꯩ ꯃꯩ ꯆꯥꯛꯈꯤꯕ ꯇꯦꯛꯈꯤ ꯀꯥꯏꯈꯤꯕ ꯂꯨꯠ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯟꯖꯤꯜꯍꯟꯕꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯇꯝ ꯆꯥꯅ ꯉꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯣꯔꯦꯗ ꯈꯨꯟꯗꯥꯍꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯈꯨꯕꯥꯛ ꯅꯥꯝꯃꯇ ꯈꯨꯔꯗꯤ ꯍꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯗꯦꯕꯂꯞꯃꯦꯟꯠ ꯄꯣꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯐꯒꯠꯄ ꯍꯦꯜꯂꯛꯂꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯁꯨ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯒ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕꯗ ꯑꯗꯒꯤ ꯄꯤꯁ ꯁꯣꯂꯨꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯤꯀꯟꯁꯤꯂꯦꯁꯟ ꯑꯃ ꯇꯧꯔꯒ ꯄꯥꯔꯃꯅꯦꯟꯠ ꯁꯦꯇꯜꯃꯦꯟꯠ ꯑꯃ ꯄꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯂꯩ ꯍꯥꯏꯕꯁꯦ ꯆꯤꯡ ꯇꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯏꯁꯥꯅ ꯚꯥꯞ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯑꯗꯒꯤ ꯏꯔꯩꯆꯥꯁꯤꯡ ꯑꯗꯒꯤ ꯏꯐꯨꯔꯨꯞ ꯏꯔꯩꯆꯥ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯁꯤꯗꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯠꯊꯣꯛꯄ ꯌꯥꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯈꯛꯇ ꯉꯥꯏꯗꯕ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯉꯥꯛ ꯈꯛꯇ ꯉꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯤꯅ ꯃꯇꯝ ꯆꯥꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯉꯝꯗꯕ ꯇꯥꯔꯁꯨ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯧꯕ ꯉꯝꯗꯕ ꯇꯥꯔꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅꯁꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯗ ꯑꯗꯒꯤ ꯃꯥꯎꯗ
ꯀꯥꯡꯄꯣꯛꯄꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯏꯔꯥꯡꯁꯦ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯕꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯀꯟꯕ ꯆꯦꯂꯦꯟꯖꯦꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯂꯥꯛꯏꯕ ꯑꯅꯧꯕ ꯒꯣꯚꯔꯅꯔꯁꯤꯒ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯒ ꯑꯗꯒꯤ ꯃꯁꯤꯗ ꯄ꯭ꯔꯖꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕꯁꯦ ꯄꯣꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯁꯣꯏꯅ ꯄꯤꯁ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯔꯃꯅꯦꯟꯠ ꯁꯦꯇꯜꯃꯦꯟꯠ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯁꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯄꯤꯁꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯆꯪꯖꯔꯒꯁꯨ ꯑꯣꯖꯥ ꯆꯟꯗ꯭ꯔꯀꯨꯃꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯗꯥꯏꯂꯣꯒꯤ ꯃꯈꯥ ꯆꯠꯇ꯭ꯔꯒ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯦꯂꯦꯟꯖꯦꯁ ꯑꯦꯟ ꯁꯣꯂꯨꯁꯟ ꯍꯥꯏꯕꯅꯤ ꯆꯦꯂꯦꯟꯖꯦꯁꯁꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯤꯂꯤꯇꯦꯟꯁ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯂꯝꯖꯦꯟ ꯇꯨꯍꯟꯕ ꯃꯌꯥꯝ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ ꯃꯌꯥꯝꯁꯦ ꯀꯥꯞꯍꯟꯕ ꯉꯝꯗꯕ ꯊꯤꯡꯍꯟꯕ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯐꯥꯕ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯜꯂꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩꯕꯅꯤ ꯂꯦꯠꯁ ꯐꯣꯔꯒꯦꯠ ꯑꯦꯟ ꯐꯣꯔꯒꯤꯞ ꯄꯥꯁ ꯃꯤꯁꯇꯦꯛ ꯃꯩꯁꯦ ꯀꯥꯎꯊꯣꯛꯑꯁꯦꯅ ꯑꯗꯨꯒ ꯆꯦꯂꯦꯟꯖꯦꯁ ꯂꯩꯉꯥꯛꯀꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯆꯦꯂꯦꯟꯖꯦꯁ ꯑꯃ ꯂꯩꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕꯁꯨ ꯆꯦꯂꯦꯟꯖꯦꯁ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯥꯟꯇꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯦ ꯇꯝꯄꯥꯛꯇ ꯂꯥꯛꯑꯒ ꯂꯩꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯤꯡꯁꯤꯅ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯂꯩ ꯁꯦꯝ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯁꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯍꯧꯖꯤꯛꯃꯛꯁꯨ ꯑꯣꯏꯔꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯟ ꯑꯣꯜꯁꯣ ꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯤꯗꯔ ꯃꯌꯥꯝ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯃꯌꯥꯝꯒꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯦꯞꯁꯦ ꯕ꯭ꯔꯤꯖ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯐꯔ ꯖꯣꯟ ꯃꯁꯤꯗ ꯕ꯭ꯔꯤꯖ ꯑꯃ ꯁꯥꯔꯒ ꯇꯣꯈꯥꯏ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯟꯅꯕ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯔꯒꯗꯤ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯌꯥꯒꯗꯒꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯥꯝ ꯆꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯃꯊꯧꯁꯦ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯝꯖꯦꯟ ꯇꯨꯍꯟꯕ ꯃꯌꯥꯝꯁꯤꯅ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯕꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯄꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯂꯩꯉꯥꯛꯇꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯄꯋꯥꯔ ꯈꯔ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯁꯨ ꯀꯔꯤ ꯔꯣꯜꯅꯣ ꯃꯁꯥꯏ ꯃꯇꯥꯡꯁꯤꯗ ꯆꯦꯂꯦꯟꯖꯦꯁꯇ ꯑꯣꯖꯥ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯀꯩꯅꯣ ꯑꯣꯖꯥꯁꯤ ꯌꯥꯏꯐꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯩꯅꯣꯁꯦ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁꯥꯟꯇꯅꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯇꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯑꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩꯈꯣꯏ ꯏꯃꯣꯁꯅꯦꯜ ꯏꯟꯇꯦꯒ꯭ꯔꯦꯁꯟ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯃꯛꯅꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯁꯤꯗꯩ ꯍꯦꯟꯕ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯃꯨꯛ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯦ ꯙꯔꯃꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯑꯃꯒ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯂꯩꯕꯥꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 2023ꯗꯒꯤ ꯍꯧꯅ ꯃꯦꯒꯤꯗꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯁꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤ 250ꯒꯤ ꯃꯊꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ 50ꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯤꯁꯤꯡ ꯇꯧꯔꯤ 50 ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯣꯔ ꯗꯦꯟ 30ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯥꯡꯕ ꯊꯤꯕ ꯀꯟꯅ ꯇꯧꯔꯤꯑꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯔꯤ ꯊꯣꯛꯅ ꯃꯆꯥ ꯀꯥꯏꯅꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯑꯗꯒꯤ ꯃꯆꯥ ꯁꯦꯠꯅꯕ ꯑꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥ ꯑꯗꯨꯕꯨ ꯈꯨꯟꯉꯥꯛꯄ ꯆꯠꯂꯀꯥꯟꯗ ꯍꯥꯠꯇꯅ ꯄꯣꯔꯛꯄ ꯃꯇꯝꯗꯁꯨ ꯊꯃꯣꯏꯗ ꯃꯩ ꯏꯛꯇꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯐꯤꯔꯣꯏ ꯀꯥꯏꯅ ꯂꯣꯏꯗꯕꯁꯨ ꯌꯥꯎꯔꯤ ꯁꯤꯗꯒꯤ ꯃꯄꯨꯔꯣꯏꯕ ꯁꯦꯠꯅꯈꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯆꯤꯡ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯅ ꯂꯩꯕ ꯃꯇꯝꯗ ꯍꯥꯠꯈꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯅꯤꯡꯁꯤꯡꯉꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯆꯥꯛ ꯑꯩꯈꯣꯏꯒꯤ ꯑꯦꯡꯒ꯭ꯔꯤ ꯐ꯭ꯂꯦꯃꯤꯡꯁꯦ ꯁꯨꯝ ꯆꯥꯛꯇꯅ ꯂꯩꯔꯤꯕꯅꯦꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂꯒ
ꯀꯥꯎꯊꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯕ ꯑꯃꯒ ꯉꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯔꯛꯄ ꯂꯪꯂꯥꯗꯨ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯄꯨꯔꯛꯄ ꯉꯝꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯂꯩꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯑꯦꯛꯁꯟꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯣ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯑꯃ ꯂꯩ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯁꯨ ꯑꯐꯕ ꯃꯔꯤ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯂꯤꯁ ꯁ꯭ꯇꯦꯠ ꯂꯤꯁ ꯑꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯂꯩꯔꯤꯕ state government dasu koi power se state list yauri power se phadana mathau pangthokhanba active role ama laihanba aduga central government su pangba yaba mateng pang akanda aikoi gi asigumba permanent solution restoration peace solution ase akoi reconciliation tor matung da porpa ngambo oisin aduga akoi ngamgane su khalle adu mase central government na loisin bigedi mase tha ama nami kunthra ne su loisin ba yai haba makhona ching da su tam da su kogi kari da mukta kogi red zone khaidok danger point thamna red zone thamna kogi koi kana to da khaido ibana ba ko dagi buffer zone kai thambasi mache thamboi da bani aduga singa masun tamgi marakta leiriba chili naw singa sisu kogi yamna nungsi chana mongda leigedobne aduga loinana aikogi haujuk leiriba central government asu kogi permanent solution mo porakpada prime minister gi home minister gi aso role amalai aduga kogi civil society state civil society leiriba CSO singa dagi kogi misam maira paibi singi dagi satra student organization kaya gi aso thodangam lei masida makoi mayam sina kogi aso mateng am panga kanda lenga loina na kogi masida pangthokpada koi yam thuna pangthokpa yabagi thodang su lei aduga loina central government gi aso thodang lei home minister ma di prime minister gi active role su lei aba adi haji yana da basinga se kogi singda leiriba kogi kuki chilinaw singi kogi militant singi kogi kotu adagi mogi da leiriba tongan ba sangsang kya leiri organization singa se kogi prime minister manipur da lakpa ngamdaba tarasu koi delhi da kobiraga kawrakanda kogi peace accord ama torga permanent solution polongna kogi peace accord ama torga kuki gi kogi high intelligence mogi kogi mogi da so kogi like su haiba adagi makogi lari su haiba kayama su leiri bane ba ko makogi kuki silinaw singi su adagi koi tam da su makoi mayam singi dagi advice lawga advisory board ama semaga kogi delhi da natraga map india gi mafam amada prime minister yauna home minister yauna kogi sign toraganda makogi militant sensu ceasefire to holakanda kogi tampak to leiriba mayam sensu makogi asoba peace conference ama peace kogi peace accord ama semakanda koi amona koi militant singa sisu koi ceasefire torage tai tampak to leiriba sensu koi yanare reconciliation tore amohana mase national integration da koi national mainstream da koi tilage ngasi digi hauna from today we should not be that terrorists and terrorists se kaukalaganda delhi da natraga koi leaders se kauraganda permanent solution poraga koi sign tongrakanda koi manipur gi governor chief minister adagi home minister yauna prime minister yauna tawamatumda koi gi solution se porakpa ngambagi sulai matungda amona koi gi irang se thoktaba kogi ngasi dagi hauna kogi tampakta leiriba ichilinaw sing adagi chingda leiriba ichilinaw sing kuki gi amadi maitei singi marakta nungsi chanaba porakpa ngambo asigumba solution ama prime minister yauna tawdaba tadi ngasi khara kogi solution se porakpa wahi gani aduga ajojik Swasanpura leiriba kogi thugai khiriba kogi border takai khiriba yumpham singa sisu masa gi pata da demarcation torga yum singa se kogi security force amadi state force yauna
कोई सेंट्रल फोर्स यावना कोई सेंट्रल आर्मी सिंग यावना ngak selakanda yum singa chu sabiba adagi masa phana hai sabane kogi masagi khori linsang taba masagi pongna pham lamdambu nungsi ba haibase akoi su mangare mi khuding makse masagi horuk phamda laining ba se masan tabni more de leiriba chochanpur de leiriba serau de leiriba yum sing adagi pukhawram de leiriba yum singa se kogi security force yawna masa masagi yum phamda yum sabiba permanent porokna bahona ba khunda laita hanba aduga masida amuhana irang thokna ba kogi makhoi sing asibu nungsi chanan lehenbada Indian Army amadi Assam Rifle gi adagi state security state force sing asu ngak sendana matungda amana thokna ba sigumba se kogi tangdu leita hamlu porak pa se yamna mathau ta bra hina khali adu masida Prime Minister the Home Minister gi India government the government of India ga super role am lei makhoina loisin bige haiba tardi se tha amada solution ba yai aduga makhoina single leiriba kuki militant sing asibu makhoina control to bai se makhoida di kaisu oi banate aduga makhoina tha amagi manungda ya nami kunthani manungda loisin ba yai haba adu hoje hoje leiriba kano sing ase irang makhoi sing ase the Prime Minister yauna khogi National Man Esteem da tilhanaba thorang tawdaba tardi mase tapthaki basu ya du mase government of India gi makhutte leire adagi khoi state angang na su mase da active role loduna yam thuna loisinaba adi irang asibu laksin bada sauro mateng ama pangnaba khoi gi masi gi su lei adubu hojik state list da yawriba khoi gi chief minister gi power se su chief minister de pigadobne ko masi chief minister da power se pidaba tardi mase tapthaki ba ya baduna Government of India amadi Prime Minister yauna koi peace accord ase yam thuna pangthokpa ngamba oisanu haina in thamjage aduga hauja je tampakta leiriba koi relief camp sing de leiriba isilinaw sing awaba taraba isilinaw sing ase awaba se yenga kanda koi Manipur government asu mateng pangduna leiri makhoi pendaba kaya amasi chu koi makhoi subam nomam khangdaba laifam chabam khangdaba makhoi tawham thokpa makhoi government gi pangham thokpa mateng sing asu yam thuna pangbiba moi phangpham thokpa kheti poron khangde makhoi phangpham thokpa moi right makhoi senpham sing asu yam thuna pithokpa makhoi awaba sibu masamaki masa manau ne makhoi hek pokchaba masa manau aseng manau ne khalakanda khoi lengak pasing se nungsibiba amasi su yamna akanba strong view mat thambiba dar thambiraganda makhoi bisu nungsibiu makhoi awaba se ku on view ha 60,000 ki matakta mi lising hompogi matakta jiri bam ga thari lising hompogi matakta leiribani ma leiba singa se jiri bam yauna khogi leiba dagi singi su adi Mizoram da cheliba khogi refugee ne leiriba Mizoram da sangjiriba khogi kukti silenau sing makhoi su lanba khogi jasu makhoi bu permanent settlement porakpada central government amadi Manipur gi laingak na achoba akhoi strong view ma thamakanda makhoi bu thajaba yaba confidence ma pirakanda makhoina kina halakta bayai madu akibodo makhoi gi akibodo fairness to manghan gedom ne government na promise to gedom ne makhoi mathakta adu akibodo manghan gedom ne khoi gi sosampur do leriba sosampur da khoi gi tampaki mission sina chappa ngamda ba se asi so khoi gi security force ke lone chatlan gedom ne makhoi yana matungda adu sosampur gi silinau sing kangpoki silina imphal da la an gedom ne makhoi haje ji leiriba yum kai singa se repairing to makhoi ji lehan gedom ne masida state police amadi security force na maron nga akanda aikoi maitai na de kasu to ro yen khale khoi gi tampakta leiba mission de nungsi gni makhoi na bu lakpi de khoi kana su makhoi da hat patu patu ro heba hau gi bana hau gra do ngakpi hai ba se khoi gi maitai singi minungsi chawba mirok michan phaba hai ba se khoi gi maitai gi lu tong da horak pa dugumba china gi sahi cha kya de ipai pu dei khone tamjo ba dugumba kanu ne ba adune ngasi makhoi na su kibam thokte makhoi na thaja ba confidence ke loina na security force amadi Assam Rifle adi Indian Army singena makhoi matik chana nga akanda thamgodobni aduga ani se interrelation sosan pudasu khoi hantak tasu bus thare ka hana khoi state transport ka chatna to hi kana su tong bina loite hai mado security force na matik chana torga langak pa singa sina hana trial to boda makhoi sekadobne security force na torga adu praja su yagodobne adu sumna hada tongara hoibdi yadi heba
confidence ama yaudadi ko ado khoi kangpopi dagi sosanpur dagi silinaw sing tampak to kumbiro security force na nga akanda khoi tampaki sosanpur da leiba refugee camp da leiba silinaw magi inkol mai maram da madu yeng masa lalawa security force na maro nga sa kanana kai do na ba ado natta dana sum sin ko sin ne khutta manada dana work without action yaudadi thabak se camp da pangthok pangamoi ko pangai haradi yaro heba sai to na khoi gi mari se more da leiba silinaw sing asisu more da chalan ga do bani adi khoi gi more da gi imphal da gi more da the atopo lamda lanjena riba sing asisu khoi gi security post or an ga do na du nation highway sing asisu highway trafficking post thamakanda andak ta su IRB Assam da training to ru mayam da su khoi gi highway trafficking post ki jam ta su si na gi ne hai ko makhoi sing asisu matik cha na khoi gi mathok to han bada khoi gi imphal tu jiri bam ase khoi gi hangto lambi je hangto akanda economic lifeline mase khoi manipur dam ti kano ne ya maru be lambi ni masida khoi gi mission prajana chalan da ba ngak le chana aeroplane to nga chalan ba sida aeroplane ni bhara da pu ba thang ngam da ba amadi ai khoi gi asi ana thok pada ana ye yaw bada jiri bam gi mission na ma gi family sing bu unaba ngam da ba sigu ba problem ka ama nungang ba nungai ta ba ke ama su thoi bane ba sai to na si ju highway trafficking post orga jiri bam imphal je lambi je chalan ba adagi imphal kangpopi dimapur guwahati chalan ba asi gum basi ju yam thuna sinbi ba ma darkar hoy adu nata bata re khoi yade hare kanda buffer zone red zone har sum thambata re masigi shanti porak pada akhoi khurau thang badu oigani aduni yani makhidi akhoi yani makhidi kano akhoi nungsi chana ma porta national integration ma porta emotional integration su changeba emo asid loina na akhoi aman amagi kithi rum toba makhoi na su tamdal akanda happy gada phubi gada kahana ki han badu akhoi sarkar yauna prime minister yauna home minister yauna akhoi delhi dagi 타자 보면 야우나 또 부타리 아주고 뭐 이랑 도 아무나 토 알러로 거기 나시 되게 형나 멜리텐싱 에시 저 거기 내션 만스님도 딜레나 뭐 시스 파야 뭐 또르간다 아주고 뭐 아무 또 부타리 하이 컴피텐시 뭐 또 부타리 거기 세네처 피나 프라임 피스 resolution solution of peace conference ma to the tari masi asum sarang ba hadi yethok sum lekini asi thamjage adu yam thuna manipura ai ing tapa tangdu leita ba hanagi khoi sakhut pa nungai ba nungsi chana ba manipura ma porak pada khoi la iba sahi 2025 lisingani kun manga sin lak pada ho gi ba singa da loina ka thokra kan da apa ba ta porak manipur tangdu leita manipur porak ba sai thamjage 타가서리 오자선드쿠마기 와폼도 오이버 오이신우 하이나이 마ям다 하이저리 달로키 마카자 트럭